mayambu thongnawjam anana taram nokchari amadi paw sandokna pizari development international diplomacy economy na chingba maru oiba hiram sing asida mai onsin bagi mahut Meekhal karamna mai pakani haibage lalong oina yatuna leirabanina ngasidi India asi lekha taraba lebak ama oire haina MPCC gi president Okram Ibobi na fongdokre ningtamba India gi ahanba prime minister Pandit Jawaharlal Nehru gi humpu humdoi shuba lekhidabagi kumon ga mari leinana MPCC na sinduna BT Road ta leiba Congress babanda pangthokiba thauram amada wafam asi mahakna fongdokhibani party asigi MLA sing office bearer sing amadi party worker sing na Jawaharlal Nehru gi mitamda hai leikatuna pangthokiba achamba thauram aduga mari leinana mahakna hai India gi miyam khakta natana malem gi miyamna Jawaharlal Nehru ase modern architect of new India ni haina khangnarami India na ningtamba phangdringai matamdagi hauna mahakna India gi ningtam landa pikhiba contribution ase mapal naide mahaki punsida chahi tara kaisum sangda kathoktuna British ki mayokta lepki mahakna semgat charamba anoba India asida purup kanglup khaidana pumnamak manaba khongpham amada lepminnaduna apunba India ama semgat charami IIT AIMS ISRO asina chingba institution kaya ama linkhatuna India asi maromdom lepcha bangamba mapangal kanba chawkhatpa lebak ama ohennaba honajaramki mahakna mangjaramba anoba India aduga ngasi paliba BJP lengakna tawthorakli siga aduki matek tayonare Jawaharlal Nehru na prime minister oiringai matamda lebak asigi damak kari kari chawkhat thaurangi oiba thabak thauram sing tawrami haibasi mipum khudingmakna khangnaraba wafamni laibak thibadi hojik center da leiriba BJP na luchingba lengak asidi power paiba khakta pamba masagi mathau masak khangdaba lairaba miyamgi awaba udaba tungi khandaba lengak amani haibasi mayek senglaba wafam amani ngasi India gi economy na maning kumlakliba asimak BJP lengakna chawkhat thaurangi thabak thauram pumnamak nathairam laga election khakta da mai onsilubagi mahaini haina mahangna phongdokhi हौजिकी बीजेपी की सरकार से इंडिया की फ्यूचर की खंदबा हौजिकी अखोइनसो हानसो दम हाइजेबदुनी मोइदी सही चुपसे इलेक्शन से करमाई तौरगा करी मीन्स तौरगा करी उपाय तौरगा पावर पाइननब खत खनबा लेपाक्सिगी फ्यूचर की प्लान फ्यूचर द करी होगने से खंदबा अदुननी मतम मतम की ओइबा अदुगा इलेक्शन खत करमाई तौरगा माई पाकनब तौजिगे इलेक्शन से कमाई तौरका सिगे सि खक्ता तौबा अदुना प्लान कया करी लाक्प याई सि तौरदि करी तौरगन हाइबसि तहौदबनुनि ngasi India da tongan mafam da petroleum gi product da or gas ki product da orgasu or hanalemba India gi mayamna su hena khangbire India si ahum chuba फाइदगी मपांगन कनबा इकोनॉमी दा करीदा याम मपांग कनबा का ओरमबदो हुजिकती जापान यूके जर्मनी न ओवरटेक तौकेना हानदी थर्ड लार्जेस्ट कंट्री इकोनॉमिकली ओरमबदो हुजिकती 6th पोजीशन जे हंदगरे मसिना याम छमना हायबदा मसिना मतम मतमगी रिफॉर्म्स कयाम तहौगदो कोकदो मयाम दु तहौदना इलेक्शन खक्तदा दुदा मोय माइवन चलगा लेयुबदगी इंडिया की फिल्म से price inflation khangde ama khangde in all respect ta no sum handharagani haibasi masini akoina mayamda thamjaning se Hojik naga amadi kuki furup animaki miyoi sing amana ama phajinduna thamnabagi matangda paumi sing na hangba wahangi paukhum piraduna mahakna hai Laibak amada leiriba praja miyamgi security piba haibase paliba lengak aduge mathawne makhoi mathaw dagi mai lekthoktuna chenba yaroi naga micham taruk kuki singna phajinduna thamli nakal amaromdana kuki micham taramari naga singna phajinduna thamli Thaudok asi thokpa chayol ani phare adubu paliba lengak asina ngasi phawba nakal animakke phajinnakiba miyoi singi langla langjil phawba puthokpa ngamdana leiri chatharakliba thawong asimak lengak asigi mathaw masak khangdaba adu uthokchabani haina lawi nakal animaki mi sing wari sanaduna waroshin ama puraknaba hotnabagisu mamitade tuminna adumak yengduna leiri matang asida lengakki kari karamba aronba agenda leirabano Manipur da leiriba furup angamba Hatok naro hairibra natraga Manipur asi India gi saruk amani haina khandabra Manipur da thokliba irang asi Gujarat Maharashtra natraga Delhi da thoklam lagadi India lengak asi tumina yengduna leigadra haina mahakna pendaba wafam kaya phongdokhi
Hojik Nagagi mi taru fazana moi thamme hare. Moi ki future mai bhakti only God will knows. Adu on the other hand, atopa community na amasu mi dramari moi hostage moi capture le hai. Aduna kari lakadoiba. Asimasin numit ke ani sure ke ba. Sidai da state government adu central government na hojik phawa yengaga leiri se. Karino moi ki intention se. Moi ki hidden agenda. Either hidden or secret agenda se. Karino Manipur leiri ba mayam pura maksing se. Moi angam ba. Kuki na ngamba, Paitay na ngamba, or natagan naga na ngamba. Angam ba moi masien adum bray hana journey aduga only wine. Karam matam da moi si haugat ba ngam da matam di da moi realize tor kari hai ba adugum ba saswon later ba hai tare daita later ba hai si state government as well center animaksi masi sasol later ba rule of law later ba hai ba tare